Hauzik Pawbagi Maruiba Pauda, BJP na Sinduna Chief Minister N. Birenbu Harau Tayam na Okib Adu Ikai Ningaini, Sindina Amang Ngangba Kutana Amatoba, BJP ki Saja Tazaningai Oide Haina, Hanagi Chief Minister Okram Ibobina Haikre. Naga Puruki Mahay Marong Hunbagi Kumhay Luingaini ki Thoram Singmi Tamipuna Saruk Yaminaduna Pangtokli. Amadi Catholic School Kansipurda IED Thamlambagi Mayokta Miyamna Yaningdaba Fongdoktuna Wakat Mifam Sathakre. Kurumzari Times of Manipur News Miyeng Tabir Punamakpu ARUNBALA Taram Oksari Hauzik Pawbagi Maruiba Pau Miyamda Sandokna Pizari. State asigi miyamna siba sangba khangdana khongjang sangsilakpadagi CA bill Rajya Sabhada pass tawba ngamkhidraga mana lawba oina lay parenga huktuna miyamna mangda okpasi ikai ningai ni chindana amang thabak na ama tawba BJP party asigi achoba maithiba amani haina CLP gi leader su oiriba former Chief Minister Okram Ibobina Fongdokre Hiramasda report ama. State asigi miyamna akan mamongda khongjang sangsilakpadagi ke bill pass tawba ngamkhidraga mana lawba oina lay parenga huktana miyamangda okpasi ikai ningai ni chindana ama thabakna ama tawba BJP party asigi achoba maithiba amani haina CLP gi leader su oiriba former CM Okram Ibobina Fongdokre wafam ase ngasi BT rota leiba Congress babanda pangthokpa pawgi mifam amada fongdokibani Okram Ibobina makhata na haikibada Citizenship Amendment Bill Cap asi Lok Sabhada table toba matam adudagi hauna Congress Party na bill asigi mayokta lauduna lakhibani bill asi BJP Party gi oinadi Rajya Sabhada pass taunanaba aroiba pungja fawbada honaki Rajya Sabha loigadaba numit adugi mangoinana athing ahingda business ki list anauba ama semdoktuna list aduda Cap bill hapsin ki angamba thakta honaduna pass taunanaba honakhiba aduda opposition party gi apunma member singna khongpham sena lepkhibadagi pass tauba ngamkhidabani bill pass tauba ngamkhidabasi Prime Minister Modi gi oinadi khwaidagi achoba maithiba amani bill asibu saugatkhiba state government asu miyamda bill asina karimata sokloi munna pabiu pass taurabadi miyamangda sizagi haiba wafam kaya thamkhiba asi nokningba fawi matam gi jagoi saba state asigi BJP sakar asi ubada ikai biba fawi praja singna noknari haibasi khangdaba mali bill asi Rajya Sabha da puthoktuna pass tawdringai mamangda Bharat Sarkar ge Gazette of India da phonglakpa asimak angakpa poi tongan ba civil society organization sing ima event sing mahiroi sing political party kaya amadi state asigi apunma miyamna akanba ihau sangsil laklabada khangma ngamdabadagi bill pass tawnanaba honakiba khongpham adu handokraga makoina tawraga teban tawhan khidabani haibagi mana lawdana miyam mangda laiga huktana okpagi thoram pangthokpasi makoigi damak ikaibi mikchat yamna pamba sakar amani haibasi mayengna tai nomata nate tha ama oirabasu sahi ama oirabasu grand reception tawbiu kari sukaide Sakar asina ngamlabadi Lok Sabha da pass tawkiba bill asi hana amukta withdraw tawhanbiu aikhoisu reception adu yausage haiki khwaidigi chawba Narendra Modi gi maithiba si masini sida sunate moina toramba ATM si anini amana triple talak business advisory list ta hapchal limni aduga siki cap se Citizenship Amendment Bill siga mayam su khangbira maneba pass tawro hena khanma tadi karigino Lok Sabha da business ta hapchalaga pass tawriba then sida su Rajya Sabha da numit nini consecutively business list ta hapchalaga last masri khoi mai thiraga di sida chelhowuna phani puthoudaba phani na puthokidam puthoga mai thiba targa di moi hogatpa ngamaroi doba ada swai daga ngangi ba Lamdam sida khunda minoriba Naga Puruk ki oiba Mahai Marong Hunbagi kumhai ama oiriba Luingaini gi thoram United Naga Council UNC amadi Naga People's Organization ENPO na sinduna Senapati Taungi Men Stadium da pangthokli ngarang dagi hauna chatharakhiba Luingaini gi thoram aduda PSED Minister Losi Dikhona chief guest oike thoram aduda United Committee Manipur UCM gi President Sunin Karam Amuko gi President PS Devan Sharma amadi CCSK gi Luchingba Jitendra Ningomba na saruk yakhi
Thauram aduda wa ngangladuna Minister Losi Dikhona aikhoi khudingmakna honglakliba mahosagi khal asi ngananaba honabada natana masina tungda kari oirakadage haibadu khanthaba matam oire aikhoina aikhoigi mahosagi khal kananaba punna honaminaba mathau tare pangthokliba festival asina lamdam asida khundaminariba yelhomi furup singi marakta hena nungsinabagi achet palipun amasu punsinba ngamlagani haiki Ngarang ayuk angan bada Catholic School Kanchipur gi gate mamangda KCP People's War Group na sakti lairaba IED ama thamlambagi thawong adubu yaningdaba fongdoktuna ngasi Catholic School gi Local Guardian Association, Parent Teacher Association, Teaching Staff amadi maikei adomda laiba tongan ba club singna akan mamoongda yaningdaba fongdoktuna wakat mifam sathakre bom na kaidongungda waroisin purakpa yaroi mahei tampham lanfam ohenbiganu aikhoigi yaknaba laite haina iba warol kya thetuna sathakiba wakat mifam aduda saruk yakiba Slukogi President Koizam Santos Luwangna athuba matamda chaye naba laiba asigi waroisin puraktuna mahiroi singbu mahai tamba phanghanbiu haiba wafam kayama fongdokhi Maruina housing malengo hongang iba malem sidaida lairibi sidaida akoi education na se masi chawkhatabe yade masi afaba lambida porktabe yade habi wakalonda ngasi maleng mafam khunimak sin thongna changgelakbo loinana Manipur ju akoi mai tambam sangsing asi ban phana kalabokta boket phana laira bokta mai tambam sangsing ase free zone ohenji habagi akoi maki khudimak tigi hainarakpa amsu akoi khudimangna pamnaba kholom moine lairabni asungba chairaga sida kayumba hiram khrada mission school siga kayumba hiram khada yanada khadagi asuk yam khraba tungi yumben oigadoriba mahiroi sing asida apan bayet pibi base masi akoi Kawayak Chang Yauna, Singjamai Tulilong, United Club Organization na masi jajaningde. Luwang Air Services and Cargo Private Limited Company Service ngasidagi hawdokki bagal loinana Imphal, Delhi, Guwahati amadi Kolkata gi service ki oiba cargo gi khuthangda pochai puthok pusin tawbagi khudongchaba miyamda phanghangadori Kwakaithal Bazar da laiba Luwang Air Service and Cargo Private Limited ki conference hall da pangthokiba achamba thoram amada company asigi managing director Maisnam Ratan Kumar na hai company asi 2016 dagi hawduna cargo amadi Air Service asi hawdokna ba honaduna lakibani North East State sing samnahanbagi pandamda Air Service asi hawdokpani Air Service asi Imphal dagi Shillong Agartala Silchar Dimapur amadi Aizol gi mafam singa samnahangani passenger taranipan sanba Cessna aircraft amadi Conair aircraft anina service tawgani adubu Air Service asi August fawbada hawnanabagi pandam thamli haina fongdokhi company asi 2016 da hawdokpani adubo asuk matam sangna kano tawba ngamdadana haibadi service tawba ngamdana lakpa sigi maramdi karigumba akoigi permission karika India government pibada phangba khitang watpadagi matam khitang changbani adubo hojikti permission sing adu akoi athuba matamda phangagani haibagi chapchaba kano pandam lairabanina koi service ase hojana ba tawjake hadna mayamda thamjabani Manipur Development Financial Investment MDFI gi General Manager Ningthau Khongjam Dhanachandra Nahai MDFI gi saruk ama oina service hasi hawdokli Manipur da posai puselakpagi maru oiba lambi asi National Highway anina oiri adubu matam gi khudong chadaba kaya thengnaduna lakli adugumlaba khudong chadaba sing adudagi ngakthoknana ba cargo service asi hawdokpani miyamna company asi da cooperation pibinabasu appeal tawrakli pusalakpagi changsi yamna watpa amadi nongju nungsagi marakta haidi nong chuba matamda akoigi bus da lakpa ade bus da purakpa manching se aduki matik yamna waiba Manipur yosalakpada aduna karigumba akoina cargo service se hawdokpa taragadi Manipur da thengnariba awaba nongmagi changda yadraba polam sing yosalakpada wariba singse kitang khajiktang waribasu kokadra haibagi dugi pandam ga loinana akoi cargo service asi hawdokna ba tawjabani aduga masida
ꯑꯩꯈꯣꯏ ꯀꯥꯔꯒꯣ ꯁꯥꯔꯚꯤꯁ ꯑꯁꯤ ꯂꯣꯟꯆ ꯇꯧꯖꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯤꯡ ꯁꯤꯅ ꯃꯁꯤꯒꯤ ꯀꯥꯟꯅꯕꯁꯤ ꯂꯧꯕꯤꯌꯨ ꯑꯃꯗꯤ ꯀꯥꯔꯒꯣ ꯁꯥꯔꯚꯤꯁꯀꯤ ꯂꯨꯋꯥꯡ ꯑꯦꯌꯔꯂꯥꯏꯟꯁ ꯑꯁꯤꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯆꯥꯎꯈꯠꯄꯒꯤ ꯂꯝꯖꯦꯟ ꯑꯁꯤꯗ ꯃꯌꯥꯝꯒ ꯊꯣꯡ ꯃꯥꯟꯅꯅ ꯑꯇꯩ ꯁ꯭ꯇꯦꯠꯁꯤꯡꯒꯤ ꯊꯣꯡ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯅꯕ ꯑꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎꯒꯤ ꯃꯔꯛꯇ ꯑꯇꯦꯟꯕ ꯕ꯭ꯔꯦꯛ ꯑꯃꯇꯪ ꯂꯧꯖꯔꯤ The Great Wedding Sale by Mobile Furniture. lamjingba group na manipur da lairiba assembly constituency humphudagi mathauda pukning changba public relationship executive post ki miyoi amamam lawjagadori mahigi thak yamdrabada graduation oigedabani akupa marol gidama contact tobiro at 131944063 amukasu at 131944063 aikhoi gi address lamjingba group Rims Road Imphal phone number at 131944063 Furniture industry da chahi tara manga hen experience leiraba Mobile Furniture ngasi Manipur da chahi mari mapung fana retail stores ani na miyam gi seva pijari miyam service vertical sing asigi khudong cha lobi ngasi maglengchin biroksi Mobile Furniture Coacatel near Imphal Quarters Manipur da ihan hangoin hangduksaba Green Can Industries Masida commercial kitchen equipments amadi bakery item makhal suna phangiragani. We're very, very thankful for Green Can Industries and what they have done for us so far. So together, we think Green Can Industries is the best. We believe in the service of Green Can Industries. Green Can Industries is the best. And Green Can Industries is the best. Green Can Industries gi after sales services si amna pending hour entrepreneurs sing Green Can Industries da depend over yani have say good as We trust only Green Can Industry. Green Can Industry is the best. We love the quality of Green Can Industry. Green Can Industries is the best. Green Can Industries is the best. Agum so mutang lengshin biratuna akupa marol gidamakta tanabiyu aikhoi address Green Can Industries Mahangum Lekai SBI ATM building. Green Can Industries for better baking. break ki matungda mayam amka hana taram noksari numit nini supna chathagadaba regional consultation on the status of adolescents health haiba hiram da khana nainabagi mifam ama manipur yaol timna sinduna ngasi hotel yaifabada hodokre population foundation of india amadi yp foundation new delhi ga khusam naduna sathakiba khana nainaba aduda sahi tara manga dagina kunmari fawbagi manungda lairiba nahasingda basic knowledge of nutrition sexual well-being family planning gi hiram singda akhang ahikyana wangang ki mifam asina recommendation lowbaga loinana bharat lainga ki mari lainaba singda memorandum amasu submit tawgadori sathariba khana nainaba aduda saruk yakiba sexual and reproductive health and rights ki program coordinator Pallavina wafam kaya amasu fongdoraki. How can we bring their demands to the government and then make sure that the government is actually acting upon it to make sure that the adolescents are giving some kind of representation, some kind of agency and autonomy to say out loud what they need, and for the government to act on it right away is why we are here. ngasi numit yung ba matung pung taragani thoi makhai rom tarakpa duwaida Singjamai police station gi manung chanba pisum singa macha makhongda chingnaningai oiba mawongda angang ba masugi suitcase ama lairambadagi bom leire haina miyam mi painarure pau adu hek phangbaga Imphal West Commando amadi Singjamai da leiba 6 Assam Rifles bomb expert kangbu yauna sangsilaktuna posak adu yengsinki maduda suitcase adu firol phataba hablaga hundok lamba oiramki thogdok thokphamdagi phangba paugi matung ina suitcase adu pisum singa macha makhongda fatahudi hundok phamda numit marini mangani mamangda hundok lambani hairi None police station gi manung senba khopum Valley gi Tamaipuk khulda pokhai driba rocket bomb cell ama taduna lairambadagi khunja sing mipai ba poknare rocket cell adu ngarang numidang khunja singna thengnarakibani ngasi ayuk khunja singna nauri kap chatpada thengnarakpani hairi Handakta nauna all India
Congress Committee AICC na Manipur Pradesh Congress Committee ki President oina khalaklaba CWC ki member shu oiriba Gaikhangam ngasidagi MPCC ki President gi charge lawkhre Congress Bhavan da laiba party ki office ta pangthokpa sar sinaba amadi lawbagi thoram aduda hanagi President TN Hawkip CLP gi leader Okram Ibobi MLA Singh ex MLA Singh party ki lusing bakayasu saruk yaki hanagi President TN Hawkip na nauna thau puraba President Gaikhangam da charge sinabaga loinana President gi chair shu sinaki Manipur miyam na pam na yengnuri ba sumang lilagi nupi sabi maming leirabi sagolban maino leirektagi bises wirem na Australia da satuna nupi sabi singi oiba masak matau phajabagi sangdam nabada yarunabagi damak mathau taba sathok sasingi paisa na singba sing phangnana ba honabada mateng pangbiu haina mari leinaba singda appeal tawkhre Manipur Press Club ta pangthokiba paumi singa unaba aduda bises wirem na tha asigi kunmari da Australia da konung Sydney gi kuntraga taret Hardian Avenue Block Town da pangthokadoriba beauty pageant Miss Madigrass Charity Queen 2019 da India ge mihut ama oina saruk yanabagi damak selection phangkhe adum oinamak saruk yananaba Australia sanabagi khongsatta tangai fadaba visa na Singba lamdam asida thokliba irang na maram oiraga matam chana phangba ngamdana leiri maram aduna mari leinaba singna mateng pangbiu hairi Paugi marakthana atenba break amatanga lauzari Musicians, singers, dancers, rappers, actors, comedians, any talent. The stage is waiting for you to showcase your hidden talent all over India through Mega Talent Show on Lamjingba Times of Manipur private satellite television channel, which is available at Tata Sky. Prizes: winner ₹1 lakh, first runners-up ₹80,000, second runners-up ₹50,000, 7 consolation prizes. Audition on 30th, 31st March, 1st and 2nd April 2019. Last date of enrollment 15 March 2019. Forms available at Tom Office, Uripok and a college near you. Call 940-299-1938. Manipur gi ahanba 24/7 cab service oriba lamjingba cab service na miyam gi seba da leizari apamba service khanbiu economy rate ₹15 per kilometer standard rate ₹25 per kilometer luxury rate ₹55 per kilometer Manipur gi district singi maruaina Mau Senapati Ukhrul Manipur gi mapal gi lamsing loinana luhongba madi atai thodok singi damakta akhanaba discount pizari hena kupamarol gi dama contact tobiro 1800 1027-959 amadi 8794613154 Ekhogi website www.lamjingbacap.com HBL Constructions in partners with HBL Architects, providing complete building solutions, building constructions, architectural consultancy, soil testing and structural design, re-engineer structure, interior design, all kind of building services. Building the future. For more detail, please visit our website www.hblarchitects.com or call us at 8730-049186. Break matungda mayam bamuka hana taranoksari Jammu Kashmir da ngarang CRPF ki mathakta chathakhiba terrorist ki landada laikhidaba jawan gi masing nimfu manga sukre sikhiba masing ase makha tana trooper ani asokpana maram oiduna leitabagi masing hengalakpani marfutara nipan suba CRPF ki personnel Assam dagi Manesor Basumatri su thodok aduda sikhe ngarang nungthil pung 3 minute 15 rom chatpa matamda Srinagar Jammu highway gi Pulwama district ki manung chanba Letpora hairiba mafam asida JE Muhammad ki fidayan bomber amana explosive thana yauba SUV ama thaujinduna CRPF ki trooper sing puduna lakpa bus amada masa sijinaraga landa adu chathakebani pawgi likhun amada palladuna agency singna hai thodok aduda adugi matungda asokpa CRPF personnel kuntraga nipan housing Srinagar area da laiba Badamiba cantonment area da laikanari Pakistan da base toba terror loop JE Muhammad na landa adu makhoina sathakibani haina claim tokre haina agency singi likhun aduna makhatana fongdokhi
पुलवामा एटेक्ता लेखिद्रबा CRPF जवानगी थवाई याउद्रबा हक्सांग से ngasi nungthil masa masa ge poknafam pukragani hairi hauzik phawbada punna haksang kunthraga tareti masak maming khangdokpa ngamkre aduga atei di loba yadana pokhai khiba maramna khangdokpa ngamdri hairi Prime Minister Narendra Modi na Pulwama attack pu akanba mawongda condemn tawraduna hai thodok asida January ba khudimak sairak pigani Home Minister Rajnath Singh Governor Satyapal Malik CRPF DG RR Bhatnagar na thawai yaudraba jawan singh haksa ngasi Jammu Kashmir dagi pudringai mangoinana makhoigi mafamda aroiba ikai khumnaba utkani hairi Congress ki luchingba Rahul Gandhi na fongdokre opposition na laibak ki lanmising amasung government ki dama khongpham chetna leftly UN General Secretary United States of America amadi Sri Lanka ki Prime Minister Ranil Wickremesinghe na Pulwama attack pu akanba mawongda condemn tawkre hairi amaromda Pakistan na India gi media na laibak adubu attack asiga mari leina hanba pau phongi haina ninda tawraduna yamna kana yaningdaba fongdokre Ngarang Assam gi Morrigan district ta Bangladesh tagi ain kaina wangmada changchilakpa nupi ani yauna miyoi taruk fare hairi panba yabadi Guwahati High Court ta miyoi sing aduna tharakhiba plea ama Supreme Court na yakhidraba matung makhoibu ain gi wangmada changlakpa mitofni haina lauthokraba matung miyoi sing adu tha mari ro mamangdagi mafam khangdana lairakibani hairi Prime Minister Narendra Modi tha asigi kunmathoi amadi kunithoi da Kha Korea gi khongsatta Bharat thadoklagani hairi khongsat aduda Seoul Prize Cultural Foundation na Modi bu malem pumbada santi puroknaba amadi sakhwat thaurangda thabak tawbagi damak Seoul Peace Prize khusinnagadori Kha Korea gi diplomatic source amagi matung inna Narendra Modi khongsat asida laibak adugi President Moon Jae-in ga unagadori maru oina US President Trump amadi Awang Korea ge luchingba Kim Jong-un gi marakta pangthokadaba ani suba mifam gi hek mangoinana Modi na Bharat ki maikaidagi mifam adu sogatpa utpaga loinana Kha Korea da chatgadori Miyam amadi political party singi apunba pangalna Citizenship Amendment Bill CAB Rajya Sabha da puthokhidabaga loinana masi awang nongpoki mai pakpani haina Meghalaya gi Chief Minister Conrad Sangmana haikre mahakna makhatana miyamna amatu oiba kholaw lawki masi yamna pukning nungsiba matam amani haiki mahakna bill asigi mayokta lepkiba Laikiba political party singda thagatpa fongdoki hauzik chanariba niyam gi matung inna India da chahi taramathoi hena leraklaba sing Indian citizenship pigadabani adubu bill asigi matung inna Bangladesh Pakistan amasung Afghanistan dagi Hindu Jain Christian Sikh Buddhist amasung Paris singda ngakpigani Parsi singda chahi taruki matungda document yaudrabasu citizenship Pigani haiba thaurang lokhatpani mahakna makhatana haikibada bill asi maram chadre loinana mathangi government na bill asi amuk hana puthorokpa taragadi makoktagi amuk hanna hoba tabani haiki nakal amaromda Assam gi Asom Ghana Parishad AGP gi luchingba Atul Borana su All Assam Student Union ASU Krisak Mukti Sangram Samiti KMSS atai organization sing amasung Assam gi miyam da bill asi puthoktanaba hotnabagi damak thagatpa phongdokre haina agency singi pau amana hairi ngasi ayuk phongnaba pausi singda kari kari maruiba pau yauribage habdo mayam punna mung miyeng taminasi Sangai Express CAB Amit Sahana Guwahati da lusingbasing unadori JNK da terrorist na akiba phangba maongda CRPF ta landakre bus talakpa CRPF personnel nifumari sire Catholic school gi konthongda bom mai pakhanbadi miyam nani en biren Poknafam Aikhoi harau mathoi kaduna laithokpa yaba matam natri man pack Chief Minister N. Biren Singha BJP na okre laingak pairiba singda asuki matik awaba oiki CM na rims ta satuna yengsinkre Kashmir da lalhobagi suicide attack ta CRPF ke personnel nifugon nithoi sire hanigi Chief Minister Okram Ibobina hakthengna na chatuna yengsinkre Naharolgi Thaudang CAB gi mayokta Delhi da camp tauruba CM amasung all political party gi mihut sing okre center na Manipur miyam gi kholau tabibadagi Rajya Sabha da CAB puthokidabani Chief Minister CAB gi matang da Congress na review meeting pangthokre council amasung board na lauba parikya center gi meter chani na konba mafam singda curfew thamle asu CM na CAB gi ihoda sokpadagi hospital da laikat nariba singi fibam yengsinkre Huyen Lanpao Lupa crore amaga lakh tara lana sizine haibagi vigilance case hanigi deputy CM
Gaikhangam T Panmai amasung mahaki loinabi anticipatory bail lokre. Imphal yauna maru oiba city singda traffic jam thokpagi chang hantahanaba honagadori. Ibobi miyamgi pangalna mai pakpani. Bire North East ki kholau tabiduna CAB puthoki dabasi miyamgi credit ni ekhoidi pakholoi oina chatlubani. Sana Laibak. CA bill puthok hankidabagi Chief Minister N Biren bu harauna okre. Manipurda BJP lengak chehi kunromdi namthabawagani Chief Minister. CRPF ta terrorist singna chathaba tamthiraba attack Kashmir bomb pokhaibada parsne nimfugi mathakta sire. Ichel Express. Chief Minister amadi political party taramathoigi mihu sing Imphal miyamna taramna okre. Ima laibak tagi henba atai ama malemda leite politics tauribasi isagi identity ngaknanaba miyamgi yaifanabani Chief Minister. Kashmir da militant singi attack ta CRPF ki jawan nifurom sire kun hena sokre. Hiraibak. Ima laibak na hena lubana BJP ga chungsinaba lengakna CAB gi mayokta lepkibani Chief Minister. CAB gi khongjangda soktuna rimsta laikat nariba kaithel phambising CM amadi opposition leader na yengsinkre. Phisabi anida Ministry of Textile na award pikre. Loislakpada maru iba pau amukahanna. BJP na sinduna Chief Minister N Biren bu harau tayam okiba du ikai ningai ni sindana ama ngangba khutna ama tauba BJP gi sajja thajaningai oide haina hanigi Chief Minister Okram Ibobina haikre. Naga Furuk ki mahai marong hunbagi kumhai luingai ni ki thoram singmi tami puna saruk yaminaduna pangthokli. Amadi Catholic School Kansipurda IED thamlambagi mayokta miyamna yaningdaba phongdoktuna wakat mifam sathakre. Hauzik phawbagi oinadi Manipuri paw matang sta loizare Times of Manipur News mieng tabi punamaku ARUNBALA amuka hana kurumjari.